ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯔ ꯀꯝꯄꯅꯤ ꯑꯃ ꯍꯧꯗꯣꯛꯄꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯁ꯭ꯇꯦꯞ ꯈꯔ ꯑꯩ ꯉꯁꯤ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯀꯩꯁꯥꯝ ꯔꯟꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯒ꯭ꯔꯣꯊ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯛꯁꯄꯔꯇꯤꯁꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯁꯟ ꯑꯦꯟ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯑꯦꯗꯁꯤꯗꯩꯗ ꯑꯩꯒꯤ ꯑꯦꯛꯁꯄꯔꯇꯤꯁ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯃꯤꯁꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯁ꯭ꯃꯣꯜ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯗꯒꯤ ꯍꯧꯔꯒ ꯂꯥꯔꯖ ꯁ꯭ꯀꯦꯜ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁꯤꯡꯁꯤꯗꯩꯗ ꯃꯣꯏꯒꯤ ꯀꯁꯇꯃꯔ ꯄꯣꯔꯛꯄ ꯉꯝꯗꯅ ꯂꯩꯕꯗꯣ ꯑꯗꯨꯗꯩꯗ ꯑꯩꯅ ꯀꯁꯇꯃꯔꯁꯦ ꯄꯨꯕꯤꯔꯛꯂꯦ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯁꯦꯜꯁ ꯑꯦꯟ ꯒ꯭ꯔꯣꯊ ꯑꯦꯛꯁꯄꯥꯟꯁꯟꯁꯤꯗ ꯃꯇꯦꯡ ꯇꯧꯒꯦ ꯈꯟꯕꯒꯤꯗꯃꯛꯇ ꯑꯩ ꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯇꯣꯄꯤꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯔ ꯀꯝꯄꯅꯤ ꯑꯃ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯁ꯭ꯇꯦꯞꯁꯤꯡꯁꯦ ꯀꯩ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯁꯝꯂꯞꯅ ꯃꯆꯥꯛ ꯈꯥꯏꯅ ꯑꯗꯨꯝ ꯄꯤꯖꯔꯝꯒꯦ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯇ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯗꯦꯚꯂꯞ ꯑꯦ ꯕꯤꯖꯤꯅꯦꯁ ꯄ꯭ꯂꯥꯟ ꯍꯥꯏꯔꯤꯕꯁꯤꯗꯩꯗ ꯀꯩ ꯆꯜꯂꯛꯇꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯒꯣꯜ ꯁꯦꯠꯇꯤꯡꯁꯤꯗꯩꯗꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯒꯣꯜ ꯁꯦꯠꯇꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯇꯥꯏ ꯃꯔꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯒꯣꯜ ꯁꯦꯠꯇꯤꯡ ꯇꯧꯗꯣꯏꯅꯦ ꯒꯣꯜ ꯁꯦꯠꯇꯤꯡ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯔꯇꯦꯟ ꯗꯦꯗꯂꯥꯏꯟ ꯑꯃ ꯐꯤꯛꯁ ꯇꯧꯔꯒ ꯗꯦꯗꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯀꯨꯝꯕꯗꯗꯤ ꯑꯌꯥꯝꯕꯅ ꯊꯥ ꯑꯃꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛꯇ ꯆꯥꯎꯈꯠꯂꯦ ꯒ꯭ꯔꯣꯊ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯣꯡ ꯇꯥꯔꯝ ꯚꯤꯖꯟꯗ ꯌꯦꯡꯉꯒ ꯑꯩꯒꯤ ꯊꯥ 10 ꯆꯍꯤ 1 ꯆꯍꯤ 4-5 ꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯅ ꯂꯣꯡ ꯇꯥꯔꯝ ꯚꯤꯖꯟꯗ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯣꯜꯁꯤꯃ ꯌꯥꯊꯣꯛꯄꯤꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯒꯤ ꯏꯟꯀꯝꯁꯦ ꯀꯌꯥ ꯌꯥꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯑꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯕ꯭ꯔꯥꯟꯗꯨꯕꯨ ꯀꯌꯥ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯂꯣꯡꯊꯣꯛꯄ ꯉꯝꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯒꯣꯜꯁꯤꯃ ꯐꯤꯛꯁ ꯇꯧꯔꯒ ꯏꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯔꯇꯦꯟ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯈꯔꯁꯨ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯒꯣꯜꯁꯤ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯖꯦꯛꯁꯟꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯅꯣꯂꯦꯖ ꯂꯩꯗꯣꯏꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯗꯣꯏꯅꯣ ꯑꯗꯒꯤ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯝꯅ ꯄꯩꯁꯥ ꯀꯌꯥ ꯌꯥꯝꯅ ꯑꯩꯅ ꯏꯟꯀꯝ ꯀꯌꯥꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯕ ꯑꯁꯤꯅꯆꯤꯡꯕ ꯏꯟꯀꯝ ꯂꯥꯛꯀꯗꯕ ꯑꯗꯒꯤ ꯄꯩꯁꯥ ꯀꯌꯥꯝꯅ ꯔꯦꯗꯤ ꯇꯧꯒꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯖꯦꯛꯁꯟꯁꯤꯃ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯃꯥꯔꯀꯦꯠ ꯔꯤꯁꯔꯆꯁꯤꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯀꯝꯄꯤꯇꯤꯇꯔꯁꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯀꯁꯇꯃꯔꯁꯤꯁꯨ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯀꯣ ꯁꯤꯁꯤꯃ ꯂꯣꯏꯅ ꯅꯣꯂꯦꯖ ꯂꯩꯒꯗꯕꯅꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯅꯦꯜ ꯄ꯭ꯂꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯀꯝꯄꯅꯤꯁꯦ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯃꯥꯒꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯒꯣꯜꯗꯣ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯥꯒꯤ ꯁ꯭ꯇꯦꯞꯁꯤꯡ ꯑꯗꯩ ꯑꯦꯛꯁꯟꯁꯤꯡ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯞꯇ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯨꯁ ꯑꯦ ꯕꯤꯖꯤꯅꯦꯁ ꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯩꯒꯤ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯒ ꯀꯝꯄꯅꯤꯁꯦ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯥꯏꯗꯔ ꯁꯣꯜ ꯄ꯭ꯔꯣꯄꯥꯏꯇꯔꯁꯤꯞ ꯑꯣꯏꯅ ꯇꯧꯗꯧꯔꯤꯕ꯭ꯔꯥ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯅ ꯇꯧꯗꯧꯔꯤꯕ꯭ꯔꯥ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯏꯅ ꯇꯧꯗꯧꯔꯤꯕ꯭ꯔꯥ LLC ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃ ꯆꯨꯁ ꯇꯧꯊꯣꯛꯄꯤꯕꯀꯣ ꯁꯣꯜ ꯄ꯭ꯔꯣꯄꯥꯏꯇꯔꯁꯤꯞ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯅ ꯃꯥꯅ ꯁꯔꯇꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛꯇ ꯐꯤꯛꯁ ꯇꯧꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯤꯕ ꯃꯊꯟ ꯈꯛꯇꯅꯀꯣ ꯍꯥꯏꯔꯤꯁꯤꯅ ꯁꯣꯜ ꯄ꯭ꯔꯣꯄꯥꯏꯇꯔꯁꯤꯞꯁꯤꯗ ꯆꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯄꯥꯔꯠꯅꯔꯁꯤꯞ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ 2 ꯅꯠꯇ꯭ꯔꯒ 2ꯗꯒꯤ ꯍꯦꯟꯕꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯗꯨꯒ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯕꯁꯤꯗꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯤꯅ ꯒꯚꯔꯟꯃꯦꯟꯠ ꯑꯦꯟꯇꯥꯏꯇꯤ ꯑꯃꯈꯛꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯩꯗ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁꯤꯗꯒꯤꯁꯨ ꯇꯣꯉꯥꯟꯅ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯂꯩꯒꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯌꯔ ꯈꯔ ꯈꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯌꯔ ꯍꯣꯜꯗꯔ ꯍꯥꯏꯁꯨ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯨꯒ LLC ꯍꯥꯏꯔꯒꯅ ꯂꯤꯃꯤꯇꯦꯠ ꯂꯥꯏꯕꯤꯂꯤꯇꯤ ꯀꯝꯄꯅꯤ ꯑꯁꯤꯅꯆꯤꯡꯕꯁꯤꯗꯒꯤ ꯕꯤꯖꯤꯅꯦꯁ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗꯒꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃ ꯈꯪꯗꯣꯛꯄꯤꯕ ꯑꯍꯨꯝꯁꯨꯕ ꯁ꯭ꯇꯦꯞꯇ ꯔꯦꯖꯤꯁꯇꯔ ꯌꯣꯔ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯈꯪꯉꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯅꯦꯝ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯕꯤꯖꯤꯅꯦꯁ ꯅꯦꯝꯁꯤ ꯊꯣꯜꯂꯅꯤ ꯑꯗꯨꯗꯨꯒ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯤꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯗꯨꯒ ꯃꯣꯏꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯪꯒꯗꯕ ꯂꯥꯏꯁꯦꯟꯁ ꯑꯗꯩ ꯄꯥꯔꯃꯤꯠꯁꯀꯨꯝꯕ ꯑꯁꯤꯅꯆꯤꯡꯕ ꯃꯣꯏꯗꯒꯤ ꯂꯧꯔꯛꯑꯦ ꯍꯥꯏꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯔꯤꯁꯨꯕ ꯁ꯭ꯇꯦꯞꯇ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯦꯀ꯭ꯌꯣꯔ ꯐꯥꯏꯅꯥꯟꯁꯦꯁ ꯍꯥꯏꯕꯁꯤꯗꯅ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯣꯔ ꯐꯥꯏꯅꯥꯟꯁꯤꯡ ꯁꯤꯗꯩꯗꯅ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯄꯣꯏꯟ ꯅꯝꯕꯔ 1ꯗ ꯌꯥꯎꯋꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯁꯤꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ
paisa kaya yamna budget kayam changduino aigi startup sima hogolakpa matamda budget kayam changduino haiba sigi knowledge laiba adutuga akoina government dagi lawba yaba any financial opportunity financial funding gumba laibra haibasimas akoina yengthokpeba haibati loan gumba lawba yaba dagi investor gumba dagi akoina manga suba step sidra kaino matamda create a brand identify sidana akoina asa hairiba aigi business name laikre adutuga nakar oiba koi government authority da magi register tauba moidagi license nakar laiba permission singwa khoi loi lawthoe dana ko adui matungda akoina aigi brand sima yamna brand sima koina thambiba masumar darkar oeba ko brand si sagalakna ukona ko matamda keke changduino haba matamda asai gi nangi business name dum changani logo changakani andagi market material habadi nang mayam da pige dawriba nangi mayam da offer tawgadawri pot se either service la natraga product la haibana jingma sigi se loina sigi akhoi brand ama singulakpa maruoiba changdaba yadriba pot ne ba ko adutoga haiba nangi product natraga services se akoina online presence putho kanda da either akoina website or social media gi through the nangi product services putho rakduine ba taruk se step sidana kaino haba matamda launch marketing effort haiba sidana koina kaidoduna haiba matamda akoi haiba any business or company se kamain tawdana promote tawduna haiba matamda koina social media gi through da akoi haidi advertising ads myam ama sijinarakpa yai networking tawba yai andagi other marketing strategy myam am laikre haiba myam se sijinaraga akoina promote tawrakadoine aduga aigi haiba target audience target customer du dai de hene attract tawnaga se koina hotnabigadabane do hazing matamdadi social media presence aduki matik darkar oi maru oi ko me haide akhoi gi hana gi traditional business to yamana zeloi muthanara e patuduna akoina digital gi platform se aduki matik akoina gi business ama scalable oi na bonar ko matamda digital gi platform se yamna maru oi ba darkar taba amaso oye mayam adutuga haiba sigi knowledge mayam saina kaidagi phangakpano haiba matamda mingoina panjarabada sir thokchom chumongol singh mana takpi tambirapa amati ma guidance makhada haiba knowledge mayam se aina mayam da share tawjabane ado mayamna karigumba business gi matangda any khangningba natraga tananingba laitaraga so adum ai mayam da dum help tawjage dong asigi di matang sta loishinjarage makhataba topic kana mayam so ai dum puraga lakjaki ke ado ngasegi topics dagi karigumba mayam da kanaba some points kara phangtaraga di like share and subscribe tawba kaubiranganu aduga ngasegi di matang sta loishinjarage thank you mayam